Ngarang numidang waram da phone ki pausia sing da yaw I pau sing Manipur Circle News na myam da paudam jari ahan bada pandam pausin headlines oiduna phole. Sambit Patra Nemsa Kipgan amadi Kuki Jo Gilusing Basing unaram laga hankre lengak sembagi wafam kangtok lamdre ko tu na separate administration demand tobaga loina free movement yaroi haina khangan kre. Namit nini gi khongchata ngarang Imphal da thunglakiba BJP ki national spokesperson oiriba Manipur in charge Dr. Sambit Patra na ngarang Churasanpur amadi Imphal da BJP MLA sing mathang unakhraba matung ngasi kangpokpi da satuna BJP MLA Nemsa Kipgan amasung ko tu yauna Kuki Jo Luching Basing Mute Singa unaram laga matung Imphal thadokre Imphal thadok lamdai phawa popular garment sembagi wafam di karigumba amata kangthok lamdre ko tu gi maikai de Kuki Jo singi oiba separate administration leihanaba Manipur pumbada Armed Forces Special Power Act afaspa thambinaba amadi hojik lairiba phibam masida free movement da Kuki Jo singna yaba ngamloi haina demand sing yawba sirol amana Sambit Patra da pisin khre Dr. Sambit Patra na ngasi Kangpokpi district headquarter da leiba Nemsa Kipgan gi mayum da chatuna MLA asiga unaduna wari sanakre adumakbu kari wari sanike bagi haibati sapsana khangmangamdre MLA unaraba matungda Dr. Sambit Patra na Kangpokpi da leiba Zamatrani thoi suba CRPF camda Kuki Jo organization sing Committee on Tribal Unity ko tu SAISILCM amasung Kuki Women Union Sadar Hills ki lusing masinga unaduna wari sanaki Kuki Jo lupsingi mute singa unabadu da kari wari sanike bagi haiba chapchana khamangamdrabaso Dr. Sambit Patra gi maikai dagi lupsing asigi lusing basingda Manipur da mausa gi phibam da hanjilakna ba punna thabak tominna ba amadi national highway da miyamna akiba leitana chatpa yahanna ba taksin khi kotu gi maikai dagi separate administration gi wafam sing yauna tongan ba demand sing yawba sina ahum panba memorandum ama Dr. Sambit Patra da pisin ki mifam aduda saruk yakiba Kuki Jo lupsingi lusing basingi maikai dagi state asida leiriba community asina hiram kya da thengnariba khudong chadaba amadi singnaba kya lei haiba wafam Dr. Sambit Patra da pisin kiba zero laduda Kuki Jo singi security ga mari lainana kotu gi maikai dagi thamkiba Manipur da leiriba Kuki Jo community gi mathakta hingsa gi thong kya leptana chatharakpana hingbagi lambi da khudong thiba kya mayuknari hena khudong thiningai oibo wafam singda Central Force matik sana thambina ba kotuna mamang da kyarak taksin khiba laikhrabasu ngasi phawba matik sana security thambidana leiri haibo wafam thamki matam kya gi mamang da gi Manipur gi Kuki Jo miyambu namthaduna thambaga loinana aikhoi gi oibo wakat amata tabi da baga loinana administrative amadi political animak Kuki Jo sing saruk yandana thamli masimakna constitution da piba haksing phangmangamdana leiri asigumba kya asina separate administration ama leiba haiba asi yamna tangai phadaba ama oire hairiba asi tokhaina taragi haibagi wafam nate maside aikhoi gi identity safety amasung rising phangjana bani hainasu palli masida natana constitution gi article 371C amasung 5th amasung 6th schedule gi makhada protection pibi nanaba taksin magaloinana ipai puna thamiramba territorial sing official oina recognition tobaga loinana ngakpi chenbina basu taksin khi loinana khulai thadoklabadi community asigi miyam gi punsi tambangam daba phibam amada oirakpa yabana Manipur pumada afaspa thambiu Ministry of Home Affairs na mitai amasung Kuki Jo sing oiba mifam tongan na sinbiu hojik leiriba phibam asida free movement wafam yabangam loi mathake tharang sing asi laukhatlaba matam khaktada khuthanaba lepnaba Kuki Jo na mitai CSO singa wari sanaduna khuryak pinaba ngamgani hainasu sirol aduna pali Health University lingkhat pinaba Kangpokpida mapung phaba hospital ama thambinaba amadi lanjinariba singi chapsaba rehabilitation amasung resettlement gi thorang laukhat pinaba taksin bagaloinana Kuki Jo gi mathakta lan lautholiba kokomi gumba mitai gi group singi mathakta legal action lobiyo haina kotu gi maikai diki Dr. Sambit Patra da taksin khi Dr. Sambit Patra na Kangpokpi dagi Imphal da amuk halaklaba matong da ngasi nungthil pung ama minute 9 taba Indigo flight ta Delhi gi damakta Imphal thadokhi
ngarang makna hanagi chief minister na thompam biren speaker thoksom satabarta BJP Manipur Pradesh ki president A Sarda amadi BJP ki MLA khara tongan na unakhi masigi mathakta BJP ka chatminnariba NPF ki MLA sing yauna MLA kharasu amamamta oina North AOC da leiba Imphal Hotel da unakhibani makha taba pawda hayeng Manipur yauna leibak sin mathungna lan aurai ka dori Jammu and Kashmir ki Pahalgam da terror attack chathagraba matungda Ministry of Home Affairs na laukhulakpa tharang gi makha chatharakpa oina hayeng leibak sin matungna lan auraiba gi tharang pangthokadori Union Home Secretary Govind Mohana Chair Loduna State Khudimaki Chief Secretary Singh Civil Defense ki makok thongma sing saruk yaduna pangthokiba awang matha ki mifam amana hayeng awang no pok state sing yauna leibak asigi mafam chani yankhai panda civil defense exercise mock drill pangthoknaba warip laukre masigi matang the Ministry of Home Affairs na so India gi emergency response capabilities henna mapangal kangkat hanba mock drill asi pangthoknaba state amati union territory khudingmakta khangan khre category ohum thoktuna mafam chani yankhai panda pangthokadaba mock drill asida awang nongpot state sing category ani amasung ahumda yauri Manipur gi oina civil defense exercise asi Imphal Churachandpur Ukhrul More amasung ningthau khongda pangthokani hairi Kuki Inpi Manipur na salo Manipur gi wafm kanna yaningdaba phongdorangli Rashtrahit Sarvopari Sangyatan RAS amasung masiga satminariba Hindu organization singna salo Manipur khongchat salagani haina lauthokiba wafambo Kuki Inpi Manipur kimna kanna yaningdaba phongdoragli Kuki Inpi Manipur na thadorokpa sirol amada salo Manipur khongchat salagani haina phongna lauthokiba adubu kanna yaningdaba phongdokladuna mitai IDP sing amasung hanna khunda leita hanbagi mingda salo Manipur gi makhada Kuki taba singi mafam singda mioi lakya changsilaknaba honabani Asigumba campaign asi Manipur Eraang asi makha tana henna sathi hanaba thaurang ama oigani hairi Jirol asina makha taraduna thaurang asi religious rehabilitation ni chalo Manipur campaign asina mitai singbu namduna Kuki territory singda changhanaba honabani maram asina thaurang asi Nemtharuraba Eraang asi amuk nawhonana kalhanaba communal tension leihanaba amasung nai henna tahnaba sinbani hairi karigumba chalo Manipur march asi leptaba tarabadi masida thorokpa apapatta pumba center government amasung Manipur government na pugadabani hairi singi lamsing political experiment gi lanpham amanate khongchat asi rehabilitation tawnaba santi gi khongchat nate Kuki singi lamlausinaba domination tawnaba amati kanglup yengthi hanaba khongchat amani hainasu Kuki Inpi Manipur na phongdorakli